Pauche de Yumpop oiba maroiba pau kharab de Thouri mioi mari makal kaya ginong mai konana Suasanpur police na fare Suasanpur district police na Bisnupur police Kangpokpi police amasung Assam Rifles ke personnel sing madenga Loiredana mafam kaya da operation chathabada tongan ba makal ginong mai kaya marung Loiredana khutpu amagi mioi mari phagat pangamkhre Suasanpur district police ke SP na ngasi thoki paserol amagi Matung ina police na fare ariba makhoi mari adudi Suasanpur gi Bethel village dagi ngulthak aukip sahini puga humdoi apopagi ming tonglam aukip Kangpokpi district ki sangu pungdagi haukhozak baslak allies marvin sahikun Suasanpur district ki henglep te leiba molet village dagi mangmi onlun aukip sahikun ganipan apopagi ming latyen aukip amasung Suasanpur district ki Boljon village dagi paumin chan kipjen sahitaraga mapan apopagi ming thianlan kipjen ne makoi dagi kapayari panhongmai maru mari galoinana country made pistol ani amasung magazine ani single barrel mari amasung single barrel gi kapayari ba nongmai maru kunthra homdoi phagat pangamkhre atop pau amadana sahi tara gi tungda mayungi ka manungdagi Gujarat masin manau ahom rescue tawkhre Thamoi sokningai oiba thauthok amada Gujarat ki Rajkot ta sahi tararom makhoina thong donsinduna leikraba ka amagi manungdagi Masagi sahi kontra dagi nifuni thoi phawbagi manungda leiba masin manau ahum rescue tawkhre aina makhoigi mapa adugi matinga Loiredana makhoibu putholakhiba NGO amagi official singna phangdokre NGO adugi member singna ngarang nongmai chingki numidang waramda yum adugi thong adu thugaraga hangthoklubada numit magan phawba phangdana ka adugi manungda makhoi leramba thengnakhi ka aduda amang asoi amasung pum tharaba chinjak loinana pauche sing akoi bada chaina tadun leirami haina jum leijadaba singki thabak toriba sathi seba group ki jalpa patel ngasi phangdokhe masin manau amresh masan nupi meghna amasung manau nupa babes yauna masin manau sing aduna sahi tararam ka adugi manungta makhoi masambak thonglon silaga leikhibani haina makhoi gi mapa aduna aike masin manau sing adu masam amasung makoi sing sanglamle amasung lining basing gi dauna asangba masam sing adu jota tasille makoi chumna lekot pa phawba ngamdana chole haina Mr Patel na aike masin manau ahum adugi mapa adugi matung ina mahaki masa sing adu ngasi dagina sahi tararom ki mamangta makhoi gi mama si khibagi matung dagi phibam asida leikibani aire makhoi wakal gi anaba leibagum tawi adubo makhoi khudak dagi leingba mathau tai haina jalpa Patel na aike ADC Mikhal ki matam lak thoktrabadi pungni phukani pan ki ban kauragani forum Autonomous District Council ADC Manipur Mikhal ki matam Lakkadouri mathang chahi ki January manga phawbagi manungda lak thoktrabadi mathangi numittagi National Highway animakta pungni phuni pan ki ban kauragani haina All Tribal Rights People Forum ATRFM na lak thokre hiramasi ki matang do forum asina Manipur ki governor da memorandum amasu pisinkhre memorandum aduda pallibadi ADC member ki office ki tam asi chahi asi ki aukiba metha da loikhrabane loinara tam asi loitringe pamangda mathangi ADC Mikhal pangthopa ki notification thokadabane adum oinamak lengak asina sahi asi ki aukiba November 13 phawba ADC ki tam asi changthokibane Hill Area Committee ISAC na su Mikhal asi matam chana pangthoknaba amadi ADC ki tam makhatana sangdoktana recommend tawkiba su lairabane tongan ba mafum anida Leisabi amaga mau amaga Thouri yallaga Sirmle tongan ba mafum anida Leisabi amaga mau amaga Thouri yallaga Sirmle Impal West amadi Impal East ki tongan ba mafum anida maunaha ama amadi Leisabi ama Thouri yallaga Sirmle Press na phangba pauda Impal West District ki Lampen Police Station konba tera sadok pamda ngasi ahing donga lamdaida maunaha ama yum mamangda leiba pukri amagi mapalda hoba hainau pambida phina Thouri yallaga Sirmle haire Laikhidrabi nupi adugi maming laisram ongbi isal sahi kunthra mapuroiba Ramuni Elias Muni sahi nipu suraba mioi asi tera sadokpam laikai asimaktagine nupi asi mahaki mapuroiba gangarang nubidang khatna sainabaga loinana mapuroiba na phobikhe nupi asi nongmagi migi yumda apang pathabak suraga sel tale mahaki nupa adudi thabak amada sudaba mayai gaba chinjak sinaba mioi ni haire nupi asi ngasi ayu anganbada Thouri yallaga siduna leiramba thengnabadagi Lampel Police Station da pau bibadagi Police Station asigi team ama laktuna yengsilaba matung Forensic Science Laboratory da pau bighe Forensic Science ki team amana thaudok thokhum da laktuna kumda yengsilaba matung asi bhaksang adu lokhutlaga postmortem gi namakta RMS ki mokta thamkhre aire thaudok aduga mari leina Lampel Police Station na case ama lokhutpaga loinana Laikhidrabi nupi asigi nupa Ramuni Elias Muni phare makhoi ni ki sahi tara suraba class 3 tamliba nupa masa amaga pre nursery tamlibe nupi masa amaga masa ani leuri aire
Amromda Impal East District ki Lamlai Police Station konba mafam amada Leisabi masa ama ngarang mayumda Thouri yallaga Sirmle haire Presna fangba pauda Leikidrabi Leisabi masa asi Haingang Police Station ki konba mafam amadagine mahakna piklingai gi sahi ama makai khaktam ngai da Lamlai Police Station konba mafam da leiba mahaki mama amana jokhibane mahak hausi class 12 kare haire Nomani ni rongi bamang da Leisabi masa asiga Tinnaba mamada nupa masa amana Leisabi masa asigi mobile phone da amukta yenge haina laukhraga phone phauba photo ching phone da yawba photo sing adu hangdoklaga yengbada Leisabi masa asigi Furit Littaba Photo ama yawramba thengnabadagi mamanaba aduna Leisabi masa adugi mamada phone tawraga yamna Ngaosinnare haina pau tamlakhe mamana adumaina toromloi habadagi mamanaba aduna photo adu mamagi mobile phone da thabadagi mamana Leisabi masa asida sei thangba leikhi aire Leisabi masa adugi asi bhaksang adu Lamlai Police Station ge timna laukhulaba matung postmortem gi damak janm spok ta thamkhre thodok adu kamari leinana Lamlai Police Station na case ama laukhatpaga loinana photo tharuriba mamada nupa masa adu phare aire maragasida UK dagi Manipur da halakpa mioi ama COVID positive oiba Thengnare COVID ki anuba strain ra khangtoknaraba sample sing pore da Thagadouri November 15 dagi na December 12 phauba ki marungda UK dagi state asida hllkpa mioi singna COVID control room da report tawna ba khangalakhiba ki matung inna UK dagi halaktuna December 13 ta Imphal da thunglakhiba mioi amatha asigi kuntarukta RT-PCR test tawbada COVID-19 positive oiba Thengnare aina health department dagi phangba pauna aire pawasigi matung inna positive oiba Thengnare pamioi asi porompatagine Masagi Ph.da Nupa sura pamioi asi UK da larik tamduna leibani haire mahak UK dagi Delhi da thunglaba matungda tha asigi taraga tareta Delhi dagi Imphal phauba Indigo ge flight number 6E251 da lakhibani haire COVID control room da report torokpaki matung inna UK da larik tamduna leipa Masagi Ph.da khakta ngairiba khurai dagi nupa masa amasu RT-PCR test tawkhi maduda nupa masa adugi sample adu asengpa result phangpangamdana inconclusive oina report lakhe magi sample adu makhatana ngasi amuka na test tawragani aire nauna positive oiba Thengnare pamioi asida yauriba virus asi UK da andak baksana sadrokliba corona virus ke anuba strain adura aibadu khangnaraba mioi ani asigi sample sing asi genome sequencing tawnaraba pore da leiba National Institute of Virology NIV da thanaraba semsare aire Ministry gi guideline matung inna UK dagi halakpa mioi singi marakta COVID positive oiba yaurabadi institutional isolation center thamnaraba khangalakpa matung inna hariba positive oiraba mioi amade result khangba ngamtriba UK dagi halakpa mioi asiga RD wing gi isolation da ayeng dagi thamlagani haire hariba isolation center asidagi ka amada mioi amamam khaktabak thamgane mioi anibak haujik phawbagi oina dilayong amada utoktana leire loinana makhoi gi imung manung gi mioi singsu home isolation tawtuna thamli aina pau asina makhatana aire karigumba positive oiba mioi asida COVID ki leyong ulakpa tarabadi makhoibo isolation tawraga leyengnabagi damakta tokhaiba kasin semchaduna thamnaba RIMS amadi JNMS ki medical superintendent singda lenga ki maikedi ki khangan khre aire amaromda UK dagi halakkiba mioi asi COVID positive oiba thengnabadagi mahakna tha asigi taraga taretta Delhi dagi Imphal phawba lakpada tolakkiba Indigo flight number 6E251 gi row number 28, 29, 30 amadi 31 da tolakhiba passenger singna COVID control room gi mobile number 180034531818 natragana district surveillance officer singda pau phoroknaraba COVID common control room na khangalagle panba yabadi tha khara ki mamang dagi UK da coronavirus ki yamna lawna kanba amadi reinfection gi chang yamna wangba anuba strain ama sandorakpa thengnabadagi December 22 dagi 38 phauba UK dagi India da flight changlakpa thingkhrabane loinana November 15 dagi December 12 phauba ki manungda UK dagi state asida halaki pami khudemakna COVID-19 command control room da pau phawrukna basu khangani khiba leikhrabane chairaga sida haukiba pung kunmari asigi manungda CAPF ki person ama yauna punna mioi kunthra positive oiba thengna tuna state asigi apunba COVID positive oiba missing lising kun kari pan chopna humpu sukhre luna hausik phobi ki oina active case lising amaga sani kunthra ga mari da leire haire nagala maromda rape case da chenaba ama court na Maral leire haina lauthokre
ngasi dagi sahi tara hen kraba kumja lising ani tara ki jun kuntarukta andro police station ki manung chanba mafam amadage Rejeshwari Koubi Nupi amabo Nungsinaba Nupa amana namduna Famlanlaba matung da hatuktuna undok lambadagi songtham kona mitei lekai dagi imphal turen gi khongbal da asiba haksang oina phangkhibagi thodok da chenaba 21 kasi session judge Thoubal gi court na Maral Leire haina lauthokre ngasi court na Maral Leire haina lauthokraba mioi adudi laisang them thonglam nungdagi irom chawrol jahi kuntra suraba mioi ase Indian Penal Code IPC Section 376 302 316 की Maral Leire हाइड लाथोखी बने लोइना केस अदुगी एक्विस नंबर 2 एरंबा थौबाल डिस्ट्रिक्ट की सेंगमाइजिन खुनौदगी लोइतोंग बम इबोमचा एलाइस प्रेमजित एलाइस करिदास की मथक्ता सिरिबा माराल सिंह अदुगी प्रमाण सिंह प्रोसिक्यूशन पुथोकपा ngamdaba maramna Maral Leire हाइना लाथोखीबा लोइना केस अदुगी एक्विट तौखरे केस अदुगा मरी लेना प्रोसिक्यूशन पीबा वरोल के मtung इना पुलिस ना 21 साउरेल भगतुना वहंग पहुंग चथबदा महाकी मथक्ता सिरिबा माराल सिंह अदु याजखे मागना नुंगसिनजबा नुपी अदु मिरोल लक्पदगी KYKL की केदर ओरंबा केस असिगी 21 नंबर 2 ओरिबा इबोमचागा लिसिंग अनि तरागी जुन तरागा तरेत उनदुना हातो खिनाबा थौरांग तौबा हौखे मथंग की नुमित साउरेन राजेश्वरी बोट नुमित अदुगी अयुक पुंग तरादा थौबाल मेला ग्राउंड उननबा मतम थाखे मतम अदुदा इबोम चाना मफम अदुदगी खेकमन लितान मखोंग द चटखे इबोम चा चटखरबा मतुंग मेला ग्राउंड रेजेश्वरी जौरखी अमदी चौरेल मबानी होटल चा थकमिनखे मदुगी मतुंग द मखोई अनि सोंगथाम कोना द लैबा सस्पेंशन थोंग लांदुना चटखे लम सांगना खोंगना लाकबगी हेक बोथाना बफम थबदा खंगौदना चौरेना माके फुरिट नमाके नुपी अदु मकौरी लाखटखे अरोइबद कंटेंट सिंग असिगी मरोइबा पाउ खरा सिबा पाउदम जरिबा Manipur local news YouTube channel amadi Facebook page asidagi yengbir bopuna bakpathaga chari channel asina tumda kana rabadi subscribe to bidribasina subscribe to birumu loinana like and share to buzu kabi kono puna bakpo amuka hanna thaga chari